Maroiba Pau Singh Pizari, MP R.K. Ranjan, Union Minister of State Kifam Pairagani. COVID na maram oiduna sufam nompham khangdaba awaba imung lag ani lengak na sak khangdokuna selgi mating piragani. Amadi lengak na thamliba curfew lakliba July tang 10 dagi khara komthok lagani haina Chief Minister and Biren Phongdokhrei. Krumzari ELITETV News Midek Tabiri Bising Ngangom Priyana Taram Lokchari. Miyam da mapung oiba ipau pizza jingai mangoinana COVID-19 ga mari leinana lengak na piri ba SOP singak na chatpi na bakhanganjari. Miyam da matampumba da marks opiba khutsa seng na hamdok piba madi mi amaga gi marakta fit taruk lap na leibi na bakhanganjari. Masida sunatana COVID-19 gi vaccine sing matam chana kathok piduna laichat asibu lantheng na bada adom su thodang lawbiyu haina ELITETV gi maikaidigi miyam da appeal tawjari. Housing mapung oiba pau sing sadong pijari. BJP na luchingba center gi NDA government ki minister reshuffle tawkhrei. MP R.K. Ranjan Union Minister of State ki fam pairagani. Inner Manipur Parliamentary Constituency dagi mai paklakiba MP R.K. Ranjan ngasin Narendra Modi gi lenga ki reshuffle tawbada yawrakibani. Panbayai Kongban Nandai bam laikai dagi MP R.K. Ranjan taratare suba Lok Sabha mikhalda BJP gi ticket mai paklakibani. Nakal amarom ngasi reshuffle gi mangoinana Union Health Minister Harshavardhan amadi Union Education Minister Ramesh Pokhriyal Nisak yauna Minister Taranithoi resign tawkhrei. Anoba Minister Singh Paibada Jyotir Aditya Sasinda Sarvananda Sonowal Narayan Rane Bhupendra Yadav amadi Meenakshi Lekhi yauragani. Hauji ki waina Modi lenga ki Minister Yankhai Humdoi leiri amadi lenga asigi apunba Minister Marifu Humdoi fauba thambagi ayaba leiri. I, Dr. Rajkumar Ranjan Singh, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, that I will faithfully and conscientiously discharge my duties as a Minister of State for the Union, and that I will do right to all manners of people in accordance with the constitutions and the law, without fear and favor, affection or ill will. I, Dr. Rajkumar Ranjan Singh, do swear in the name of God that I will not directly or indirectly communicate or reveal to any persons or persons any matter which shall be brought under my considerations or shall become known to me as a Minister of State for the Union, except as may be required for the due discharge of my duty as such Minister of State. COVID-19 na maram oiduna senthok lambi leijadraba miyoi lak ani lengak na masak khangdokduna selgi mating piragani haina Chief Minister Nongthumam Biren Phongdokhrei. Wafam masing asi marjing chingda sagaliba administrative building amadi pologi mitam yengsinbagi khongchatta Chief Minister and Biren Phongdoklamkhibani. Mahang na makha taraduna lengak na COVID-19 gi lockdown na maram oiduna sufam nongpham khangdaba imung singda lupa lising manga piragani haiki. Mahang na makha taraduna marjing singda sagaliba sagol kangjai gi mitam asi athuba matamda loisilagani. Mitam asi semgatpada changadaba polam sing Kolkata dagi ayamba thunglare. Adubu COVID na maram oiduna factory ayamba thong lonbana mitam asi loisinbada tinthabani. Sagaliba mitam asi lakliba October tha faubada loisinaba pandam thamli haiki. Kaugru range purely forest reserve forest area da leiba lamni masigi mapu leite masigi mapu di central government ni state government ni reserve forest ni masidai da aigi ni thola ga koi sarkar na unagadaba nate wari sagadaba nate mada depend tawroi se ai hana swai gre phujik su hairi reserve forest wari santar su reserve forest ge khaya bulori akhoi gi sacred place ni laifam ni se sahi cha ga ya da gi la aba ko ne Masidai no dispute. The politics of Gunu.
Zati nungsiba nungsidaba zati gi khanba khandaba aise sigi matang sida loina mapan thongna raisna let people decide it. मियोइबगी मतेंग पांगबा तोला तारबाबु सिंखत पीबदगी हेना चावबा सेवा अमा लेते हाइना मणिपुर की चीफ मिनिस्टर एन बीरेन फोंदोखरे वाफम मसिंग असे क्रिप्टो रिलीफना चुराचानपुर डिस्ट्रिक्ट की मियोइ लिसिंग अहुमदा ड्राई रेशन यंथोपगी वर्चुअल ओइना पांगथोपा थौरम अमदा हाइखिबने थौरम अदुदा मिनिस्टर बुंगजागिन बाल्टे याउना ऑफिशियल क्याना सरुक्याखि चीफ मिनिस्टर बीरेन मखातान हाई लेइता लाइरबा मियोइ क्यादा मतेंग तौबगीदमक लेंगाकनसु CMHT अमदी आयुष्मान भारत न चिंगबा थौरांग क्या पाइखली क्रिप्टो रिलीफना तौरक्लिबा थबक असि थागली लौमी क्यादा हौजिकते मसा मसागी बैंक अकाउंटा चंगहंदुना मतेंग पांगले हाइखि लोइना ngasiगी मपुंग ओइबा थौरमना पीस ग्राउंड तुइबोंग द पांगथोखि Honorable Prime Minister na magi piriba schemes mayam yum sanabagi piriba adagi mai khanabagi piriba gas connection gi piriba lomi singa piriba lomi crore tara muka lakh lising taruk ki direct beneficiary DBT tawrka da khariba ishorna Bible da khande Gita da khande Quran da khande Uya da khande wherever miyoibagi seba tawba miyoibabu tola tarba awana tarba mibu singkhatpiba mateng pangpiba haiba masidagi hana chawba service ma leite habsi pithibigi oina yadarba wafamne नाकालमरोमदा चीफ मिनिस्टर नोंगथोमा बीरेन सिंहना ngasi हाइंगांग लाई हराउफमदा चेथरिबा वैक्सीनेशन प्रोग्राम येंगसिनख्रे बीजेपी हाइंगांग मंडल न सिंदुना हाइंगांग ग्राम पंचायत कोविड टास्क फोर्स न सिंदुना पांगथोखिबा वैक्सीनेशन की थौरम अदुगा मरी लेनना चीफ मिनिस्टर एन बीरेन फोंगदोखिबदा ngasi लमदम असida कोविड 19 asi डेल्टा वेरिएंट ओइबा मरमना वैक्सीन कापथोकपगी तंगाई फदबा ओइरे वैक्सीन कापथोक्ट्रिबा मियोइ सिंगना लाइना asi संदोक्तनबा युम दा लाइनबा अपील तौखि महांगना मखा तारादुना मियामना लेंगांगना पीरिबे SOP सिंगांगना चतुना लाइचत असबो माइथिबा पीबदा मतेंग पांगफम थोई कर्फ्यू की मतंग द पल्लदुना लेंगांगना हौजिक चथरिबा कर्फ्यू से लाक्लिबा जुलाई तांग 10 गी मतुंगदगी खरा कोमथोकनबा खनरी कोमथोकलिबा कर्फ्यू से नोंगमगी सुरगा चाजरिबा मदे सुफम नोंफम लेजद्रबा मियामगी खनलगा कोमथोकपनि हाइखि जुलाई की लास्ट पार्ट तक कोई मैं DBT डायरेक्ट बेनिफिट ट्रांसफर मोई की अकाउंट दा थाबा होरगने कोई कन्ना कनो तौरी दो सेकंड इंस्टॉलमेंट सेप्टेम्बर की ममांग सेप्टेम्बर मिडल पार्ट दा थाना तौगे अदो मसी पीदना कयाम पीनी लिसिंग मंगा दुना कैदौनी चेंगसु पीरी पीबुदी चेंगसु फ्री दा नफसा की कार्ड पाइबसिंग फ्री दा पीरी हिदा कापिसिन हावै पैसा तिंगमबनी होजि फ्री दा ओइरे लोइना ऑनरेबल प्राइम मिनिस्टर नरेंद्र मोदी की मखा दा तौबुदी चानब सेंग फ्री दा पीरे हिदा कानब फ्री दा पीरे अदो कोई गवर्नमेंट हाइरिबसिमुगा स्टेट गवर्नमेंट मतेंग पांगसलगदी प्रजासे किदंगदी साफगनी अदुबु सिना लोइना यादबनिना रिलैक्सेशन से कोई खरा ताई तरह की मतुंगददी रिलैक्सेशन खरा तौनुनब खन्नरी प्रोवाइडेड अखोगी SOP फजना मेंटेन तौरगा अद वैक्सीनेशन जी मास ओइना तौरगा हाइना अदमाइना खन्नरी ngasi DIPR PWD Rural Engineering Department yauna tongan department tarukta वन महोत्सव की सरुक अमा ओइना उचारा कया मिनिस्टर TH बिस्वाजेना लुचिंगदुना थाख्रे थौरम अदुगा मरी लेनना मिनिस्टर न फोंदोखिबदा अकोइबगी फिबम मसिंग ngak सेंदुना थमनबा अमदे महौसागी खल काहेंदनबा पांदमदा उचारा कया सि थाबनि हाइखि उ थाबगी थौरम यावबा लाकपगी खुदोंग चाबल लौरगा पाउमी सिंह हंगबदा मिनिस्टर न हाई लेंगाक मनुंगदा नुंगाइनदबा अमत लेते मयाम पुन्ना चटमिनरी अखोई लेरिबा तोंगान डिपार्टमेंट कमर्शियल इंडस्ट्रीज की पावर की अदुगा लेरिबा SAT की अदुगा अखोई लेरिबा IPR मगनसी सी डिपार्टमेंट मयाम अमना डिपार्टमेंट मंगा तराना ngasi तोंगान मफम सिंगता कनोदा स्पोर्ट ता कोई ngasi की थौरम असि चथबा अदुगा सिगुंबा सरकार के लेबा अखोई मंत्री मंडल की वाद नतना मिपुम खुदिमक अदुगा एम्प्लॉई खुदिमक ते इन्वॉल्वमेंट होंगदबने हाइबा वखलोन हाइबदी अखोई पुनमक रेस्पॉन्सिबिलिटी अखोई पुनरकांदा अखोइना सोसाइटीज दा मागी प्रोफेशनली थेनब लेरगसु अखोइ पुनमक सोसाइटी की दमक अमतनी अदुगा मालेम की इमा लेबाकी अखोइ की सेवा तौबा नत्रगा पुनमक सि सेमिनबा हाइबसे अखोइ पुनमकनी हाइबकी मसी पुनमक सि इन्वॉल्वमेंट तहनबगी वाखलोन गे लोइना अखोइना ngasi मफम असता उ थाबा लाक्सेबनीना थमजगे
Amaromda PWD ne senduna u thakiba aduga mari lenana PWD gi project director Waizoi Kumar Hai anoba infrastructure natraga development tawrakpa matamda mahausa gi phibamda akaiba kharadi adumak piri maramaduna Imphal Kangsup lambi sing pakthoklakpada soksan kiba u pambi kya adugi mahut sinaba anoba u chara sing lounaba forest department da cell sing deposit tawre haiki tungda nungthil gi matamda minister na takel pat hangliba state academy of training gi community health isolation center da leiriba inmate singa unaki koina sohan yaba using asigi 3 times amona replantation tongnaba lakh puntha tagi mathakda deposit togre sigi mathakda koina thajariba asina khogi department gi side public works department gi side tagi sagi koina haijagi ba khogi lambi na uwa sohal laga madugi compensate tongnaba madugi mitigation measures una tongnaba replantation adugi khoi program na sinjabani Jennings ki director Professor Laishram Deben oiragani state government ki principal secretary health B Bumlun mang na thokpa order amagi matungina Professor Laishram Deben na Jennings ki director oina chahi hum thau puragani haina order duna palli ngasisu wangu nauda khongchingya lekaida humputara ni thoisuba ban mahasab lisingani kunma thoigi saruka moina Visnupur Forest Divisional ge Dr. Rebecca Soibam yauna mahaki staff sing amadi wangu nauda khongchingya lekai development committee gi thomi singa lekai adugi khunja singa punna khusam naduna lambi gi nak yata uchara chatrukrom thakrei umang wamang sing sanghange amadi kange hairabadi forest department khaktana ngamloi district asida leiba club organization amadi lamdam asigi miyam punna khusam naduna chatminaba changi district asigi leiba club yauna tongan tongan organization kayana thawai yauna uchara sing kangadabani haiduna thoklokpa sina district asigi oina yamna chauna mai pakpa amani haina plant trees heal our mother nature haiba thimda pangthokpa thoromaduda DFO Dr. Renuka Soibamna phongdoki अखोई अकोबद उवा मरांग कायना थाबा पांबीसिंग दुबु योक्पा हिंहनबा दुगा अदु खक्तदा अखोई इसिंगी अफब नुंसितकी अखोई लोकल ओइबा सोल्यूशन मयाम जिंग सॉल्व तौदोरिबनी गुंबा लोकल ओइबा कोइना सोल्यूशन इसाना थिजरकपसिना ग्लोबल की ओइबा ओवा इंपैक्ट अमदा ला आकांददी ग्लोबल की क्लाइमेट चेंज से अखोई पुन्ना मिटिगेट तौमिनदोरिने नाप की टीम अमना WY tablet lising nimfu phagat pangam khrei पुलिस तगी फंगबा पाव अमना हाई ngarang nungthil pung mari rom चाबा matamda all lambulan mapada chingnabadagi check tawbada hairiba WY tablet sing asi wagon R car registration number AS10U 2003 dagi fagat pangam khibani hairi WY tablet ka konan fagalaba miyoi sing adudi MD Saidur Rahman Sahi Kuntra apopa laikhidaba Nur Rahman Haikru Makhong Ipum Mapal MD Abir Khan Chahi Kuntra Taret apopa MD Alauddin Khan More Ward number 5 Tengnopal district dagini makhoi gi mathakta na police station na ki samalakot khrei ILP di chatnare adubu system di chatnadri mathibong yaudaba ILP di kanaroi haina Federation of Haumi gi cherol aman haire cherol aduna makhatan hai kumjali sing ani ga tara mapan gi December tara mathoida India gi president na khudiyek piduna Manipur da ILP system chana nabagi ayaba pi ki adubu ngasi fawbada Manipur ga mena mapandagi changlakpa mitop singda pass khara lauraga pass renew tawba natana atai tawbu udri masimang na iramdam masida internal migrant natana external migrant kayana loan amadi phone na changsilaktuna iramdam sigi voter list ta hapchinaba natana hapchin bata natana vote leptuna yelhomi aikhoige political rights in matuna lakle voter list agi mitop singi maming lawthoktuna tungi miron gi damak thabak lokhatpham thoi Bangladeshi amabu hantak voter list ta haptuna yok laga thamlamba miyo edugi mathakta logi oiba thabak government na lokhat kadabani haina makhatarakle amukona awaba imung singi khongul liraga paring naina chinjaki polam sing mateng pangbagi thabang asisu All Manipur Women's Voluntary Association amoba amadi All Manipur Manpower Upliftment Center amukka khusamnaduna tongan tongan ba mafam singda punna imung chani ga kunthra manga da chinjaki polam sing mateng pangkhrei ngasi ahan batang ki waina khwairamban kaithel ahum haibade ima laimeral sidabi phawoi bi kaithel amade temporary market asina
matam sangna kaithel kaba yadabadagi awaba mayoknaribi potfam phambi ima ibelsingda chinjaki polamsing mateng pangki ani suba tangka ki waina khwairambangi mathakta panjariba kaithel ahum asiga loinana kwa kaithel amadi kongba kaithel puna kaithel manga asida potfam phambi ima singa mari leinana thabak suriba tongan tongan ba district singda leiriba sinmi sing adugi mayumem chatuna chinjaki polamsing adu mateng pangki ahum suba tangka ki waina mayamdagi kharhena awaba mayoknariba sengmaijin thongamgi imung nimphunipan amade wabagai thingel lekai gi imung kuntra humdoi pune imung marfu mathoida chinjaki polamsing adu mateng pangki Ima Hospital Kaksingna Anaba Amadagi Nongmada PP gi charge lupa lising aniga chamriga Yankhaidagi lising nipan ga samri fauba Laukrabasu Mari Lainaba Authority na Kangsinadana Laikiba Laibak Tibani Haina Desam Kaksing District Council na Thadoropa Cherolamana Fongdurakle COVID-19 gi ani suba chaitheng na lamda masigi ana layeng da chauna chaitheng piri asiguma fiba masida lanai hospital singna achauba thodang laurabasu ka hena ana layeng man lobadagi miyamda achauba khudong chadaba ngasi sumayok nari hiram asiga mari leinana lengak na logadaba layeng man gi chana kanglon semkrabasu hospital kharadi chana kanglon sing adubu logdabagi mamitari haina cherol aduna fongdorakle Desam Kaksing District Council na Kaksing gi manungda leiba lanai hospital singna paisa ka hena lawre haiba wafam mamangda sumari leinaba district administration CMO amadi health directorate tamideng changbina ba haikrabasu ngasi fawba mideng amata changbida si laibak thibani haina cherol aduna makata na fongdoki asiguma lengang na thokpa order gi wangmada leiba hospital sing asibu mari leinaba authority na mideng changbiu haina cherol aduna fongdokpaga loinana loop asina makata na district asida leiba atai hospital sing dasu makata na yengsinki haina fongdorakle Paugi Marathana at the break, Amalosari. Shraddha Aikhoi Khwaigi Irakta Tinbiramba Yumnam Bhumi Singh Magi Nuksijaraba Imung Manung Shagai Natei Amasung Marup Mapang Khwai Pumnamakpu Thaduk Lamlaga Hau Kiba June Gitang Kunmapan Ingagi Kunni Panba Lepak Pupanumita Shri Guru Gi Kripadagi Brindavan Prapti Oikre Lak Libak July Gitarani Thoi Ingengi Nini Panba Ningthau Kaba Numita Sorat Numit Thokle COVID Lachat Namaram Oiraga Thauram Asi Imung Manung Khakta Oina Pangthok Jaragani Mashigi Damakta Waraudidanaba Nalukjari Paujen Jariba Yumnam Tombinau Devi Shadharmini Yumnam Chiteshwar Singh Machanupa Yumnam Johnson Singh Machanupa Yumnam Roshni Devi Machanupi Yumnam Ongbi Madhuri Devi Mamaunupi Yumnam Ranjita Devi Machanupi Tamo Kaino lo sandribo As kharangana sasena harago Kaino sibo kai japina sibo Hima Covid ki vaccine kap thosena ngara du phazna haini dudi Ai haksang kas tode Ai kapo Nate haksang kas tode ba ingoni da kapa kai kadena ai kapo haisine Tamo Narak dringai dana isana hana sexual hona phatro Kap thokpuna phatabraba Hoyare section mana dum kapuro ai kapo As khangdreda kamai ngana dona khangdre Phare adude ai chalu khige Pungo mamai da kapuge ko papa ga leramo COVID-19 लाइसेट असि ngakthonबगिदमक कोविड की वैक्सीन कापना लाइसेट असि मरि लेनबा लाइना लाइसेट सिंगदगी ngakthokjabangami masida natana लाइसेट असि sanghindanaबगिदमक मतम मतमगी सरकारना पिरकपा सना कागमन सिंग आइखोय ngakna satminarasi कोविन एप्स ता रेजिस्टर तोपिदुना अदोमसु सुखसोय सोयदना वैक्सीन असि कापथोकपियो कोविड की वैक्सीन कापथोकपुना कोविड लेतबा इरमदम ओहेमिनरasi आइखोय वैक्सीन कापलेसे Break ki matungda mayambo amukan taram dokchari makhatabu pausing pijari Indian Red Cross Society Imphal East District Branch na paring naina chatharakpa district asigi asa workers sing da hand sanitizer amadi face mask yen thopagi saroko mainang ase Alamad Primary Health Center Basikong Primary Health Center Kairau Makting Primary Health Center Yairipok Yambem Primary Health Center amadi Andro Primary Health Center da koina chatuna center sing asigi asa workers sing da face mask amadi hand sanitizer sing hakthengna na yen thokre
ꯊꯧꯔꯝꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯁꯥ ꯋꯥꯔꯀꯔꯁꯤꯡꯗ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯀꯤꯕ ꯆꯣꯛꯊꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯃꯥꯛꯁ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯄ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯄꯤꯅꯕ ꯑꯄꯤꯜꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯄꯨꯝꯕꯕꯨ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯊꯧꯗꯥꯡ ꯍꯦꯟꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ बीजेपी तमेंगलोंग डिस्ट्रिक्ट की एग्जीक्यूटिव मीटिंग लोइनना डॉक्टर श्यामा प्रसाद मुखर्जी की चामग कुनसुबा मपो कुमोन थौरम पांगथोखरे बीजेपी की मपांगल हेना कंखत हंदुना लाक्लिबा जनरल इलेक्शन दा बीजेपी ना थागतप मिहुना चाउना माई पाकनबा बीजेपी तमेंगलोंग डिस्ट्रिक्ट की एग्जीक्यूटिव कमिटी ने सिंधुना पांगथोखिबा थौरम अदु बीजेपी तमेंगलोंग डिस्ट्रिक्ट की प्रेसिडेंट ओइरिबा डिस्ट्रिक्ट असिगी हानगी एडीसी मेंबर डेनियल मालंगमाइना प्रेसिडेंट बीजेपी मणिपुर प्रदेश की जनरल सेक्रेटरी एल देवेन चीफ गेस्ट अमदे एक्स एमएलए जेट की खोनबौ न्यूमाइना तमेंगलोंग डिस्ट्रिक्ट की इंचार्ज युमजाउ नुंगबा की एडीसी मेंबर किंगबौ कामा याउना पार्टी की थौमी क्याना सरुक याखी मणिपुर की लौफम अयाम्बा इसिंग अमदी हार फंगदबगी अवाबा मायोकना हवी हाइना मणिपुर लौमी लुक की चेरोल अमन हाइरे चेरोल अदुना मखातान हाई स्टेट असिगी डिस्ट्रिक्ट अयाम्बदा हौजिक फाउबा लौ पानबा यादबगी फिबमदा लैरी तोंगा तोंगानबा दाम क्या लैरबसु इसिंग सिंगदी लबुक्ता निंगथिना फंगदे मरम अदुना मरी लैनबा लैंगा की लोइसिंग सिंगना कोक चुंगसिनदुना खनगदबनी हार सिंगसु सेल यामना तांगना फंगलबसु लौमी अयाम्बनदी लैंगा की ममलदा हार फंगबदा याम फंगदबा यामना याउरी हाइरी बीजेपी बिष्णुपुर डिस्ट्रिक्ट की सेक्रेटरी सनसम प्रेमचंद्र मैतेगी इलेक्शन गमरी लेनना कैमरा मीटिंग कैंपेन मीटिंग कुंभी केंद्र की मनुंग चन्ना वांगू तेराखोंग ग्राम पंचायत के वार्ड नंबर 1 वांगू नौदाखोंग एस दिनेश की युम पांथोखरे थौरमदुग मरी लेनना वांगू नौदाखोंग वार्ड नंबर 1 की सनसम दिनेश सनसम थोइबा मदी सलाम माइमुना लुचिंगदुना युम तरा की वोटर कयाना एस प्रेमचंद्र बु सौगतुना बीजेपी दा चंगलखरे थौरम असिग मरी लेनना एस प्रेमचंद्र ना हाइखिबदा मियामना नुंगसिबिदुना आइगिदमक फोंगना सपोर्ट तौरखलिबा कुंभी केंद्र असिगी प्रजा मियामगी थाजब कैदौनुंदा मांगहलोय मियामगी पाखोलोय ओइना थाबिरक्लबा अइखोइबु मसाना हई सिंगलबनी हाइदुना मियामगी मिहुत अदुना निंगथौनी खंजबा मिकुप अदुदा महाकी राजनीति अदु लोइरबनी हाइखि कक्सिंग असेंबली कंस्टिट्युएंसी की एमएलए मयांग लांबम रामेश्वर की मिडेंग मखादा कंस्टिट्युएंसी असिगी तोंगान तोंगान मफम सिंगदा लेप्तन चेथरकपा मास वैक्सीनेशन कैंप की सरुक मोइनंग असिसु कक्सिंग मोइरांग थेम लेकाइदा लेबा इबुधौ खमलांग बसंगलेंदा पांगथोखरे सीएमओ कक्सिंग की मखादा सीएचसी कक्सिंग की स्टाफ सिंग अमदे कोविड टास्क फोर्स की मियोय सिंग खुसमनदुना पांगथोखिबा ngasi मास वैक्सीनेशन कैंप अदुदा कक्सिंग एसीगी एमएलए मसामक लाक्तुना येंगसिनबगा लोइनना वैक्सीन कापलिबा मेडिकल टीम अमदे टास्क फोर्स की मेंबर सिंग लोइनना वैक्सीन कापा लाखिबा मियामबु पुंगनिंग थौगतखि ngasi मास वैक्सीनेशन कैंप अदुगा मरी लेनना एमएलए मयांग लामम रामेश्वरना फोंदोरकपदा कोविड 19 की अनीसुबा वेब असिदा लाइना असिबु अखोय खुदिमकना मतिक चाना थेंगनरसि हाइरगदे वैक्सीनेशन तौबन नतना उपाय लेते मरम असिना मियामना चिंगनबा लेतना वैक्सीन कापथोपियु लेंगांगना कोविड 19 पेंडेमिक असिबु थेंगननबा पाइखतलिबा तोंगान तोंगान बथबक थौरमसिंग अदुगा लोइनना मिपुंग खुदिमकना वैक्सीनेशन तौरबदे साथीरबा पेंडेमिक असिदगी मिपुंग खुदिमक कनबा ngomgani लोइनना कोविड टास्क फोर्स के मेंबर ना लेकाई लेकाई की वैक्सीन कापतबा मियोइसिंग मसक खंगदोक्तुना वैक्सीन कापथोक हन्नबा होनसि हाइना अपील तौरक्ली ngarangdagi mangkhre haiduna thinarakibi thangwaiban maisnam laikai chandam sonia chahi tarahumdoi ngasi thangwaiban maisnam laikai de leiba mahaki school gi mamanabi amagi mayumda leiramle haina Imphal West District Police ki pawman haire loinana police ki maikai dagi su thangwaiban United Club na angang si thibada achoba mateng pangbi damaksu thagat pafongdokhi Hairok Assembly Constituency ki mihud Dr. Thoksom Rajesh Yamgi Mideng Makada ACS की मनुंग चनबा लैरोंग थेलदा सानबुंग अमा LED फ्लड लाइट के खुदोंग चाबा हापचिंदुना नौना सेमजिलगा लैबाक पोकपा नुमिता हौनबी मतुंगिना MLA राजेश यामना SOP ngakna maming tagi sangarga miyamda खुसिनख्रे येंगबदा पुंगनिंग हुना निंगथिरबा सानबुंग अदु संगाबगा मरी लैनना वांगांगलदुना MLA राजेश यामना हाई ngasi sangaribा सानबुंग असि अशेंगबदी खुलगी मियामना सेमगतपने मियामगी मतेंग यावदना MLA ना थबक अमता तौबा ngamloi अफबा चावखतपा खुनाय अमा ओइनबा होनबदा लैकाई नत्रगा खुल्लदुगी मिपुंग खुदिंगमकी थौदांग यामना लै मसिगी मथक्ता मिपुम तिंगना मसा मऊ फबा लैना चेंदबा मी अममम ओइनबा दरकार लै
ina kaira khulabasu lairik laisu yamna hairabasu haksang nabu phatrabadi nungai pham khangde haksang phabana lani hainaribani sanabana haksang phanaba chauna mateng panglibani ngasi sangari ba sanabu ngasina khulasida amadi thangnaba khulsingi miyamda sanabagi inod piduna haksang phana thambada mateng pangba ngamlagani haibagi thajaba lei haiki adana ahum subu web la to jam sathi web ne vaccine ka phot tika thadok tra ge problem la kani ana tika thadok pasin so ai leirong themi sino adu ngasi ai gi bike sing mi do ba social media da ai bu interact to bi do meeting khuding mak to so ai na haijeri se ahum subu web sing athok se de koi khuding na koi tika se thadok pio adu ga tam thira ba sathi ba leina se koi punna convener sa bu ai khara haijera ga leirong thena lai bi ba mi pung khuding mak se no ma indo li sel sa khuding mak club ki member khuding mak ai thamoi de hai ngai lai kana masi club na sillaga ground sem mateng pami dong ka hagat chari Chahi amagi July thagi ahanba chayola machupna chathanariba humbutara nithoi suba ban mahasab lisingani kunmathoi gi saroko moina ngasisu divisional forest officer kamjong gi staff singna kasong khulen range ki makhada leiriba khamlang amadi somrei village ta khunja singa loina duna uchara lising amaga chamapan ga marfu thakre amadi uchara pambi lising amaga yankhai buna khunja singde yenthokre uchara sing asibu ningthina thabi baga loina na ngak senbiu masina global warming dagi kanduna akiba leitaba lamda mama ohelasi haina DFO kamjong SW suisana miyamda appeal tauki Southeast Asia gi mafam kiada cycle thoruraba ji ingo bi chongthamda MLA Karam Shyamna lupa lising yankhai gi mateng pangkhrei ngasi khongjom sapam da leiba ingo bi gi yumda chetuna mateng pangkhiba aduga mari leinana Karam Shyamna hai ingo bi na imung manungi awaba laire tabadagi nganu macha lohenbada mateng taunaba selgi mateng asi tawbani isagi kendra khaki natana atopa naha oiriba miyoi kya dasu mateng pangduna lakli haiki Paugi marak thana tin break amaga sulok jari ai khoi vaccine ka place ai khoi vaccine ka place Honey punchi sao khat phong thang hanjil si jati bi jati khai den corona lang chang theng ne se ai khoi vaccine ka place corona ding si punchi sao khat mai kai da hanna policy punchi sao khat mai kai da hanna policy asengmune akhoi pone vaccine kap thokuna corona de ngak thokuna hani pumsi bu hanjano hanabada adom sorok yabi Break imatungda mayam bo mukhan taram nokchari makhata bu pausing pizari Wangkem Kendra gi Thobal Kiam Sipai Thong Ahan Bidang ase COVID-19 gi mass vaccination program ama Thong Ahan bi Youth Association asinduna pangthokhrei lekai da asumna vaccination pangthokpa sida miyam su tholaktuna mapung fan se haina Wangkem AC da NEIDP gi mirep poikiba Waina Bachandra na phongdokhrei miyam punumakta ene purunduna hajari madudi nandomasida leibiraba ni khudingma thokpiraktuna thawai yauna club na sindiriba miyam na sindiriba sigumba mass vaccination gi program sideda adom lakpiduna saruk yabiu kallaba laichat asibu ngakthok nabagi damakta amatta ngaibo upaidi masing asima mass vaccination asina oili haina ina miyam punumakta khudinguna hajari Kumbi Kendra gi manung chanba Wangu Nauda Khong Ward number 2 gi Chingya Lekai da Wangu Nauda Khong Chingya Lekai Development Committee amadi DFO Bisnupur na khusamdana sinduna humbutara ni thoi suba ban mahasab lesingani kunma thoi thorom gi sarko moina u chara thabagi thorom amangase pangthokhrei thorom du da uhai panba mana pungba amadi hidak kanaba makhal gi u chara chadruk thaki DFO Bisnupur Dr. Rebecca Soibam Chanuna Fongdokibada local club sing amadi isa na hongnaruba tawdana upal wapal thabiduna umang yokhatpada achoba mateng pangbiri bakhuding mapu forest department na hainingai leitana thagatli amadi forest department khaktana kokthokliba umang wamang sing miyam gi support yaudana kaidongda kanbangam loi haiki
Nambol ACG MLA and Loken Gimideng Makada, Isok Gram Panchayat, Isok Apunba Club, District Immunization Officer Bisnupur, People's Resource Development Association Bisnupur, Health and Wellness Center Isok, Primary Health Center Lemapokpa Mamadi, Isok Gram Panchayat, Asamadi Anganwadi Workers Singna, Kusamnana Sinduna, Jingpu Ningtho Sembi Lema, Haraubung Isokta, Nongmagi Oiba COVID-19 mass vaccination ni Thorama Mangasipang Tokray. Vaccination program adu da PAC Lema Pokpa Mamadi, HWC gi doctor amade paramedical staff sing, Asa Anganwadi workers sing na sarukyaduna, COVID-19 ngak thoknaba isok apunbagi oina, ani suba dose kapa miyoi khara yauna, ahanba dose ki COVID vaccine puna miyoi, chatret ka humpu mangada kap thoki. En Mangi Kumbi Kendra Booth Level Committee ki polling booth kuntra manga digi lakpa leader single loinana Wangu Borayang Bijila Parisat members oidiba 29 Kumbi AC COVID-19 Awareness Cum Enforcement Committee ki Chairman Ambrosiana Manipur COVID-19 free oiba lamda mama oihenna bagi damak pali balengak asina paikhat liba vaccination tawbagi program bu mapung fahana ba Kumbi Kendra gi oinasu full vaccination oina bagi July kuntra fawba chathagadawriba mass vaccination program da vaccination tahona ba Miyoi Singidamak Makatana vaccination Tona Balakadoriba, August Hada Kendra Sida vaccination Tona Bagimatanga, Itaidanga Sikana Nena Cray. Taronga Marilena Hanagi Minister and Mangina Luchinguna, Kendra Sigi Miambu full vaccination Tona Bapaika Liba Tarangi Saroko Moinangasi, Kendra Sigi Luching Singapore Nakana Nena Bane, CMO Bisnupurnasu, Kendra Sigi vaccination Kapna Basedul Semduna, Lake Rabania vaccination Topangi Yana Bakara Lebedagi, Chairman the Sinarakane. Housing Makata na Kendra Sigi Miambu full vaccination Taunaba, Hotnaragani, Kendra Sigi Miam Nasu, Mating Pangbiu Haiki. Lakadoriba Lissingani Kunganito Gimikalda, Karigumba Miam Nanushibiduna, Jiribangi MLA Oina Tagat Pirabade, Sahi Ahungi Manunda, Jiribam to Tipaimuk Road Ase, Jiribangi Kwaidagi Paba Miam Napam the Balambia Mohelagani Amade, Lambi Esda Ladiba Tong Sing RCC Breeze Oina Semgani Haina, Manipur Food Industries Corporation Limited MFICL G Vice Chairman K. Sarat Kumana Fondo Cray, Wafa Masingasi Jiribamgi. Kumpura Balambi Miamna, JT Road Haina Kangnari Balambi Asigi Sarukara, Mahangna Achang Basel Putokuna Sembagi Kongchat Amada, Mahangna Fondo Kibane, Mahangna Makatana Haike, Lamda Masigi MLA Masamang the Chanari Balambi Ase, Hanna Yangvidan the Labedagi, Miamna Sembina Bahajara Padagi, Mahangna Karadang Oirabasu Miamna Satoksa Sintobada, Kudong Chana Bahaiduna, Mafam Sigi Kunza Singaloinana, Semjin Banihana Fundoki. Sumnagi Sahi Ohungi Manunda, Haida Balambi Ase. Masi black toppling toba aduga leidiba thong mayam se RCC bridge ondok pai se masi ihaki tangai phadaba primary tax numit chamaga chamani gi manungda ihakna thamjaba programs gi manung masi hapsagani aduga loinana masi chahi ahum gi manungda lambi se miyamna khwaidge na pamba lambi black toppling tawdana koila sadana aduga leidiba thong mayam se masi da misi mina thokre thong sing asida so ihak semjin sajindra RCC bridge sana bohana bai se masi ihaki tawdaba yadaba ithawdang amani na khallerga ai chahi ahum gi manungda lambi se khwaidagi phaba jiribam gi manungda khwaidagi phaba lambi JT road en khangne ba lambi se ohengani haiba se miyam da in wasakse Aroiba Damaroiba Paul Amukana Pijari MP RK Ranjan Union Minister of State Oina Wasak Lokray COVID na maram oiduna supam nopam khangdaba awaba imung lak ani lengak na sak khangdokduna selgi mating piragani amadi lengak na thamliba curfew lakliba July tang 10 dagi khara komthoklagani haina Chief Minister and Birena Fongdokre Ngasigi wanadi Elite TV Manipuri Pau matang solution jare mineng tabir besing ba mukana khrum jare